Lakhipuronline puthokchaba Jungi tangmari nongmaijing numit ki Khomjinba Pao tabirasi. Ahanbada maruoiba Pao. National Education Policy NEP 2020 Rajyage Higher Education Institution singda haudokre. Saba hingalakpana maram oiraga school gi matam ayuki pung 8 makhaidagi haunanaba jila gi DC singda khangankre. Lakhipur da oiragli bapibam gi matangda UCO amadi BDF ki apunba mifam Lakhipur khunogda pangthokre. Silchar Ramnagar bypass da thokiba lambi gi thodokda ahum sire aduga amana phibam thina sokle. Kalibari chor da thokiba angang masel khanabagi thodokda amma sire. Orissa gi Balesor da thokiba train accident ta siba mi gi masing chahum henkre chamapan gi mathakta asokapan nangkre amasung Umai National Muay Thai Championship da gold lawrakraba Kasar gi Laisram Bizenbu haraute amna okre. Haujik mapung oiba Pao tabirasi. CM Himanta Biswa Sarmana ngarang thangjenumita National Education Policy NEP 2020 Rajyagi State University sing amadi college sing da haudokre. Masiga loinana laibag asigi manungda Assamna ihan hanba oina NEP 2020 implement toba rajya oire. New Education Policy asigi makhada rajya sina ngarangdagi hauduna chahi mari gi oiba degree program college university singda haudokle haina Assam gi CM na phongdokhi. Guwahati University da pangthokiba thoramda Mahai Masing gi mantri Dr. Anos Pegu, Dr. Noni Gopal Mahanta, Guwahati University gi BC Professor Pratap Jyoti Hendik sarukjakhe. শিক্ষা ব্যৱস্থা সকলো দিশৰ পৰা জ্ঞান সম্পন্ন এটা উদাৰ দৃষ্টিভংগীৰ মানৱ সৃষ্টিত গুৰুত্ব কৰিব লাগে. He should not be a science man, he should not be a typically arts man. তেওঁৰ যিটো ব্যক্তিত্ব সেই ব্যক্তিত্বত আজিৰ ৰূপ তাৰ এক প্ৰতিবিম্ব আমি দেখা পাব লাগে. অসম চৰকাৰে ৰাজ্যিক বিশ্ববিদ্যালয় deemed to be university আৰু স্বায়ত্তশাসিত মহাবিদ্যালয় সমূহক 2023-24 চনৰ শৈক্ষিক বৰ্ষৰ পৰা কাৰ্যকৰী হোৱাকৈ ৰাষ্ট্ৰীয় শিক্ষা নীতি 2020 ৰূপায়ণৰ বাবে প্ৰেৰণা যোগাই আহিছিল. স্নাতক চৌহদত 4 বছৰীয়া স্নাতক ডিগ্ৰী আমি আৰম্ভ কৰিব লাগিব. Nongmagi sabagi chang hengalagli asida mahiroi singi tamagi yenglaga Assam gi school gi matam ayuki pung 8 makhaidagi haunanaba rajya gi mahima singi mantri na DC singda khangankre. Hiramasigi matang da Kasar gi DC na jungi tang ahum da thokpa cherolamagi matungina Kasar jila gi private amadi government LP UP high school amade higher secondary school singi matam jungi tang amadagi hauraga ayuki pung 8 makhaidagi school haunanaba khangankre. Yathang asi mathang lauthoktriba phawba makhatana chanakhigani haina Pao asina hairi. Khanganjaba ama afaba makhalgi mini ATM machine pambiba singna mini ATM gi damak Spice Money gi masak naiba distributor ama oiriba Lakhipur Hospital manakta leiriba Rosen Enterprise ta Pao phongnabiu. Mobile number 7002698857 number asida asimak contact tobiu. Lakhipur da oiragli bapibam gi matangda UCO amadi BDF ki apunma mifam ama Lakhipur khunogda phamkhre. Haujik Manipur da tangdu leita da bapibam namaram oiraga masing thingamdraba tribal kaya Lakhipur subdivision gi manung chanba Chingkhong Chingya da chansilakpagi akiba mipaiba poknarakpagi matangda ngarang jungi tang ahum thangjenumit ki nungthil pung ahum tabada Lakhipur khunoggi mandop machada United Clubs Organization UCO amadi Barak Democratic Front BDF ki apunba mifam ama pangthokre. UCO gi President Khaidem Kanta amadi Barak Democratic Front ki media cell gi convener Joydeep Bhattacharya anina Presidium member sing oina phamkhiba mifamda saruk yaduna wa ngangkhiba singdi Sinam Manimohon Ayekpam Kunjababu Inaw Tomba Oinam Biramani Dr. P. Raj Bihari NG Niranjan Barak Democratic Youth Front ki Chief Convener Kalparnop Gupta Bappa Sen Barak Democratic Front ki Convener Rishikesh De na Chingbani. Oiragli ba phibam asigi matangda mifamna kupna khanaraba matungda
Purbanchal Joint Action Committee Head Office Silchar gi makhada Lakhipur Anchalik Committee ama semnanabagi damak Khaidem Kantabu Chief Convener amadi Bapa Senbu Joint Convener oina ad hoc committee ama semkhre Ikui kuidana Barak Valley da oirakliba phibamga loinana Lakhipur gi chingya da tribal na lam khopchinma manba thawong gi matangda RTI tawduna tungi mirol kalhauna nabagi damak achoba khongjang changsinana ba sem sanana ba lepna kre haina UCO gi General Secretary N Nandamona phongdoragli Nungairaba Pao Khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakchang phana thamba ngamali magnetology scanning therapy asigi kanaba lobiu masimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung ama phawba layeng seri Chief Consultant Dr. M. Santikumar Singha Lifestyle Medicine Consultant Harvard School of Medicine USA Certified Mobile number 9435070286 Aigi ming binodini kawe aigi makhong se narak padagi chatpada problem oidana makhong se pomaga makhu gi tang sida hana hore anaba se hanbe yorakpase adi ai atopa hida khara charbade amu henjala padagi aina sir gi number se khangna badagi sir da phone tawraga hangaga asigi anaba sini sir haibadagi sir manakta chalaga sir jeng badagi mari mangani se jeng bada aigi masa se kyam jamna phai haibadoi khangi Silchar gi Ramnagar bypass da hauki bairai numit ta thokiba scooter amadi bike thomjinabagi thodokta mioi ahum thodokpam da sire amana pibam thina soktuna laikanari thodokpam da police amadi traffic ki mioi sing laktuna laikhidraba mioi ahum adu post mortem gi damak Silchar Medical College da pukhi jungi tang ani gi numidang da thokiba lambi gi thodok adu da laikhidraba sing adu gi ming Rehan Chaudhary Suel Khan amasung Kunal Korkawi aduga Dipanjon Datta koba mioi asina pibam thina soktuna Silchar Medical College da laikanari haina pawasina makhatari Silchar Kalibari Chorda Thokiba Angang Mamanaba Masel Khanabagi Thodokta Satin Nathinbadagi Amasire Silchar Kalibari Chorgi Bihan Das Chahi Taramari Amadi Raj Das Chahi Tarahumdoi Football Sanabada Marajan Abagi Wahodagi Haukiba Thangzen Mita Khanaraktuna Bihan Das na Satin Nathinbadagi Raj Das Aruba Pibam da Silchar Medical College da Pukatki Adubo Laikan Nabangamdana Raj Das Laikidabani Thodokpam da Silchar Sodor Police ki mioi sing laktuna ain gi matungina Bihan gi mathakta lokatpam thokpa thabak lokhan anaba nakal anigi ahlaman singasu warisana khre hairi ঘটনাটো অতি দুৰ্ভাগ্যজনক কথা দুইটা লৰাই দুইজনে নাবালক এজনৰ 13 বছৰীয়া এজনৰ 14 বছৰীয়া আৰু দুইজন লৰাই একে ওচৰ পাজৰৰ লৰা আৰু তেওঁলোকে ইজনে সিজনক ভালকে চিনি পায় আৰু তেওঁলোকৰ মাজত সৰু কথা লৈ তৰ্কাতৰ্কি হৈছিল আৰু তৰ্কাতৰ্কি হোৱাৰ ফলত তেওঁলোকে এজন লৰাই ওচৰতে থকা ছাতিটো ব্যৱহাৰ কৰিলে আৰু ছাতিটো সিজন লৰাৰ বহুত আঘাত কৰে আৰু আঘাত কৰাৰ লগে লগে সিজন লৰাই ইনজুৰ হোৱাৰ লগে লগে তেওঁক মেডিকেললৈ শিফ্ট কৰা হ'ল মেডিকেললৈ শিফ্ট কৰাৰ লগত ট্ৰিটমেণ্ট চলি থাকোঁতে চিকিৎসা চলি থাকোঁতে এই মাইনৰ ল'ৰাজনৰ মৃত্যু হ'ল গতিকে ঘটনাটো অতি দুৰ্ভাগ্যজনক ঘটনা আৰু আমি তেওঁলোকৰ পেৰেণ্টছৰ লগতো কথা পাতিছোঁ আৰু যিজন দুখী ছাত্ৰ বা ল'ৰা তেওঁক আমি এজ পাৰ ল যিখিনি মাইনৰ ল'ৰা গতিকে নাবালক ল'ৰা গতিকে এজ পাৰ ল যিখিনি হয় সেইখিনি আমি কাৰ্যব্যৱস্থা গ্ৰহণ কৰিছোঁ National Council of Educational Research and Training NCRT na class 11 amasung class 12 ki syllabus tagi classification of elements and periodicity in properties amasung evolution hairiba chapter ani asi lauthokre haina tongan ba pauche singda phongnarakhiba du aran ba wafam ni haina NCRT ki official oiba tweet tawduna khanghalakre
Syllabus ki matang da khara hongdok hongjin di tawre kudamoina Darwin's theory of evolution hanadagi khara hena hapchile hairi covid ki matam da mahiroi singda hena awaba oidanaba kharani gi oina saru khara lauthok lubani adubo madu matung tabada hapsile hairi Orissa ki Balesor jila da irai numit ki numidang da thokiba laibak thiba train accident ki tawdok aduda siba mi gi masing chahom hen khre Mio Chamapan ki mathakta asokapan nangkhre laibak thiba thodok adu Bengaluru Howrah Superfast Express di Salimar Chennai Central Coromandel Express amadi atopa goods train amaga thengaina badagi laibak thiba thodok adu thokibani Pradhan Mantri Narendra Modi Rail Mantri Ashwini Vaishnav amadi Orissa ki CM Nabin Patnaik thodok pham da changsinduna yengsinkhre Haukiba Methagi tang kuntaruk-tagi kuntra phawba Chennai da pangthokiba Umai National Muay Thai Championship da gold medal lawrakraba Kasar gi Laisram Bijenbo ngarang harau teyam nokpagi tharoma pangthokre The United Muay Thai Association India Umai na silang kiba championship asida gold lawrakiba Laisram Bijen Kasar gi Borkhola Kendra gi manung chanbada Kalinagar Part 1 dagi leikidraba Laisram Baba Hal Singh amadi Laisram Ongbi Kulasaki gi machanupane Muay Thai haiba masna ase Thailand dai follow pane Thailand da ase kickboxing oina sane India da kickboxing leiba gumna ase 13th century da Thailand dai horokibani Final da kana ka thenga final da ise Meghalaya gi state ka tagi sanabam pham na kadai da sanabam pham se Chennai akoi EBP film city aina pham na sanaki abdi akoi academy team kanglasa martial arts academy dagi practice tawraga dum isagi through dai chachabani siga kasim sponsor kai leite da khoi team asamna khoi se select oi bani mamang da state sana ki nagau da aduga performance fajana moina khoi se asam ki team da hapni plus handak chucharaga performance faje ball lore matung da so asia ki selection torokpani aduga mai pakani khaje Aroi bada maroi pau amukhanna National Education Policy NEP 2020 Rajya ge Higher Education Institution singda haudokre Saba hingalapana maram oiraga school gi matam ayuki pung 8 makhai dagi haunanaba jila gi DC singda khangan khre Lakhipur da oiragli bapibum gi matang da UCO amadi BDF ki apunba mifam Lakhipur khuno da pangthokre Silchar Ramnagar bypass da thokiba lambi gi thodok da ahum sire aduga amana phibam thina sokle Kalibari Chor da thokiba angang masel khanabagi thodok da ama sire Orissa gi Balesor da thokiba train accident ta siba mi gi masing chahom henkre chamapan gi mathakta asokapan nangkhre amasung Umai National Muay Thai Championship da gold lawrakraba Kasar gi Laisram Bijenbo haraute amna okre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare